Camera thang lo. Lights, camera, and action. Hi ma'am. Ngasi ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯔꯤꯃꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯅꯠꯇꯦꯀꯣ ꯀꯣꯜ ꯄ꯭ꯔꯦꯡꯅꯤ ꯇꯧꯗꯧꯁꯤ ꯀꯣꯜ ꯄ꯭ꯔꯦꯡꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯃꯨꯛꯕꯥꯡꯗꯅꯤ ꯑꯣꯟꯊꯣꯛꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯃ ꯌꯥꯗ꯭ꯔꯒꯁꯨ ꯑꯃꯗ ꯑꯣꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯤ ꯑꯩꯈꯣꯏꯅ ꯆꯞ ꯌꯨꯡꯅ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ अच्छा हमको सिखा ꯍꯧꯖꯤꯛ ꯃꯨꯛꯕꯥꯡꯗꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯀꯣꯜ ꯄ꯭ꯔꯦꯡꯁꯤ ꯇꯧꯔꯛꯑꯅꯦꯕ ꯁꯤꯁꯇꯔ ꯂꯦꯝꯕꯤ ꯃꯔꯤꯡ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯕꯖꯥꯔꯗꯒ ꯌꯥꯝꯅ ꯑꯃꯨꯛ ꯊꯣꯛꯄꯤꯗꯣ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯣꯜ ꯄ꯭ꯔꯦꯡ ꯇꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯌꯥꯔꯦꯗ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯒꯠꯄꯁꯦ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯌꯨ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯒꯠꯄꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯗꯒꯤ ꯃꯨꯛꯕꯥꯡꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯀꯣꯜ ꯄ꯭ꯔꯦꯡ ꯅꯝꯕꯔ ꯆꯥꯕ ꯍꯧꯔꯁꯤ ꯏꯇꯥꯎ ꯀꯣꯜ ꯆꯥꯕ ꯄ꯭ꯔꯦꯡꯗ ꯍꯧꯔ ꯀꯩꯗꯧꯔꯁꯤ ꯍꯥꯟꯅ ꯆꯥꯔꯒꯦꯀꯣ ꯑꯗꯨꯒ ꯉꯥꯛꯇꯪ ꯁꯤ ꯂꯩꯔꯒ ꯑꯍꯥꯟꯕꯩ ꯆꯥꯛꯈꯣꯝꯁꯤꯗꯤ ꯃꯌꯥꯝꯗꯤ ꯏꯜꯂꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯤꯁꯨ ꯀꯩꯅꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕ ꯇꯨꯡꯒꯤꯝꯅ ꯍꯥꯜꯂꯅꯤꯕ ꯆꯥꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯏꯇꯥꯎ ꯁꯥꯏꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯉꯁꯥꯏꯗꯒꯤ ꯅꯝꯕꯔꯗꯨ ꯅꯝꯗ꯭ꯔꯤꯕ ꯑꯩꯒꯤ ꯁꯤꯗ ꯀꯅꯥꯅꯣ ꯁꯤ ꯁꯤꯁꯇꯔ ꯂꯦꯝꯕꯤꯅꯤ ꯉꯥꯏ ꯂꯥꯎꯊꯥꯒꯅꯨ ꯀꯄꯔꯥꯏ ꯆꯥꯔꯅꯤ ꯑꯉꯥꯎ ꯁꯤꯁꯇꯔ ꯂꯝꯕꯤꯗ ꯍꯥꯟꯅ ꯇꯧꯗꯣꯏꯅꯤ ꯁꯤꯁꯇꯔ ꯂꯝꯕꯤꯗ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛꯀ ꯍꯜꯂ ꯇꯧꯅꯤꯡꯉꯦꯕ ꯍꯧꯖꯤꯛ ꯂꯧꯈꯠꯂꯛꯇ꯭ꯔꯤꯀꯣ ꯉꯥꯏꯔꯦ ꯁꯤꯁꯇꯔ ꯂꯦꯝꯕꯤꯗ ꯇꯧꯕꯅꯦꯕ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯏꯇꯥꯎ ꯃꯨꯛꯕꯥꯡ ꯐꯦꯟ ꯑꯣꯏꯗꯧꯔꯤ ꯃꯥꯅꯤ ꯀꯣꯜ ꯄ꯭ꯔꯦꯡ ꯐꯦꯟ ꯑꯣꯏꯗꯧꯔꯤ ꯃꯥꯅꯤ 8:33 चला वहाँ उतर नहीं दे रहे सिस्टर लेम्बी तो कोई बच्चा खेया अदुना मटन करके hey sina ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯔꯝꯁꯨꯃꯥꯒꯤꯅꯦꯕꯀꯣ ꯑꯗꯨꯗꯣ ꯌꯦꯡꯉꯁꯤ ꯀꯅꯥꯅ ꯄꯤꯛꯂꯛꯄ ꯁꯤꯁꯇꯔ ꯂꯦꯝꯕꯤꯅꯁꯨ ꯍꯦꯛ ꯍꯦꯛ ꯄꯥꯏꯕꯅꯦꯕ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯧꯔꯒ ꯇꯧ
ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯅꯠꯇꯦ ꯗꯥꯔꯝꯁꯨ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯝꯕꯤ ꯁꯤꯁꯇꯔ ꯂꯦꯝꯕꯤꯅ ꯄꯥꯏꯕꯅꯦꯕ ꯑꯗꯣ ꯍꯜꯂꯣ ꯁꯤꯁꯇꯔ ꯂꯦꯝꯕꯤ ꯑꯣꯏꯕꯤꯔꯕ ꯍꯣꯏ ꯃꯥꯅꯦ ꯑꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯤꯌꯦ ꯑꯣ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯁꯦ ꯑꯩ ꯀꯛꯆꯤꯡꯗ ꯂꯩꯔꯒ ꯌꯨꯝꯗ ꯂꯥꯛꯄ ꯈꯨꯟꯗ ꯀꯛꯆꯤꯡꯗ ꯃꯣꯏ ꯊꯣꯛꯄ ꯂꯥꯛꯄ꯭ꯔꯥ ꯅꯠꯇꯦꯗ ꯀꯅꯥꯅꯣ ꯑꯩꯗꯤ ꯅꯪꯒꯤ ꯃꯣꯏ ꯊꯣꯛꯄꯗꯨ ꯇꯥꯒꯦꯅ ꯂꯩꯈ꯭ꯔꯦꯅꯦ ꯑꯩ ꯍꯣꯔꯦꯟ ꯃꯣꯏ ꯊꯣꯛꯅꯤꯡꯀꯥꯟꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯦ ꯑꯗꯨꯗꯤ ꯁꯤꯁꯇꯔ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯁꯇꯔꯒꯤ ꯐꯦꯟꯅꯦꯕꯀꯣ ꯑꯥ ꯑꯣꯀꯦ ꯑꯗꯣ ꯁꯤꯁꯇꯔꯁꯦ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯆꯠꯂꯨꯏꯅꯦꯕ ꯀꯛꯆꯤꯡꯗ ꯂꯩꯔ ꯂꯥꯛꯄ ꯑꯣ ꯍꯌꯦꯡ ꯁꯟꯗꯦꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕꯒꯤ ꯑꯣ ꯑꯗꯣ ꯁꯤꯁꯇꯔ ꯁꯤꯁꯇꯔꯁꯦ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝ ꯆꯠꯂꯨꯏꯔꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯆꯠꯄ ꯅꯠꯇꯦ ꯑꯣ ꯁꯤꯁꯇꯔꯁꯦ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯂꯛꯇ꯭ꯔꯕ ꯍꯟꯗꯛ ꯃꯔꯛ ꯈꯔ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯗꯨꯒꯤ ꯑꯣ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣ ꯁꯤꯁꯇꯔꯅ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯣꯏ ꯊꯣꯛꯄꯒꯤ ꯄ꯭ꯔꯦꯡꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯦ ꯁꯛꯇꯥꯊꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯁꯨ ꯌꯥꯗꯕꯗ ꯅꯪ ꯅꯣꯏꯕ ꯀꯔꯤ ꯁꯛꯇꯥꯊꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯔꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯅꯣꯏꯃꯦꯅ ꯂꯦꯝꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯀꯩꯅꯣꯝ ꯍꯪꯒꯦꯅ ꯍꯥꯏꯌꯣ ꯁꯤꯁꯇꯔꯒꯤꯁꯦ ꯀꯩꯅꯣ ꯁꯨꯝ ꯁꯤꯁꯇꯔ ꯑꯩꯅ ꯀꯩꯅꯣ ꯇꯧꯁꯦ ꯀꯨꯏꯔꯦꯕ ꯁꯤꯁꯇꯔꯒꯤ ꯚꯤꯗꯤꯑꯣ ꯍꯦꯛ ꯌꯦꯡꯕꯗꯒꯤ ꯁꯤꯁꯇꯔꯁꯦ ꯑꯩꯅ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦ Nice. ꯍꯥꯏꯗꯤ ꯀ꯭ꯔꯁ ꯊꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯌꯥꯝ ꯊꯤꯈ꯭ꯔꯕ ꯁꯛꯁꯤꯗ ꯈꯔ ꯊꯝꯃꯦ ꯍꯥꯏꯁꯤꯗꯤ ꯊꯥꯖꯗ꯭ꯔꯦꯍꯦ ꯑꯦ ꯑꯁꯦꯡꯒꯤꯅꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦꯌꯦ ꯊꯥꯖꯩ ꯑꯩꯅ ꯑꯦ ꯁꯤꯁꯇꯔꯁꯦ ꯑꯩꯅ ꯐꯣꯟ ꯅꯝꯕꯔꯁꯤꯐꯥꯎ ꯌꯥꯝ ꯋꯥꯅ ꯊꯤꯖꯔꯒ ꯇꯧꯔꯛꯑꯦ ꯑꯗꯨꯗꯨꯒ ꯁꯤꯁꯇꯔ ꯂꯩꯕ꯭ꯔꯥ ꯈꯪꯅꯕ ꯈꯪꯅꯕ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯇꯣꯛꯈ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯂꯞꯁꯦ ꯑꯩꯈꯣꯏꯗ ꯈꯔ ꯆꯥꯟꯅꯗꯦꯅꯦ ꯍꯥ ꯂꯞꯁꯦ ꯈꯔ ꯆꯥꯟꯅꯗꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯌꯥꯗꯦꯅꯦ ꯅꯆꯦꯁꯦ ꯑꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯑꯍꯜ ꯊꯥꯔꯛꯑꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ ꯑꯩ ꯁꯤꯁꯇꯔꯗꯣ ꯑꯍꯟ ꯊꯥꯔꯛꯑꯒꯦꯗꯤ ꯑꯩꯒꯤ ꯍꯥꯏꯅꯕ ꯂꯥꯛꯍꯜꯂꯒꯦꯕ ꯍꯣꯏ ꯂꯥꯛꯍꯜꯂꯣ ꯑꯦ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯍꯣꯏꯌꯦ ꯂꯥꯛꯍꯜꯂꯣ ꯁꯤꯁꯇꯔꯁꯦ ꯂꯝꯂꯣꯡꯗꯩ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯈꯨꯟꯕꯤꯗꯩꯅꯦ ꯆꯥꯅꯕꯗꯤ ꯀꯔꯤ ꯇꯧꯔꯝꯃꯣ ꯍꯥꯏꯅꯣ ꯍꯥ ꯆꯥꯅꯕꯗꯤ ꯀꯔꯤ ꯇꯧꯔꯝꯃꯣ ꯍꯥꯏꯅꯣꯕ ꯋꯥ ꯉꯥꯡꯅꯕ ꯂꯥꯛꯄꯗ ꯀꯩꯀꯩ ꯇꯧꯅꯒꯦ ꯑꯗꯨ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯔꯣꯅꯦ ꯑꯗꯨꯝ ꯁꯦꯝ ꯁꯥꯔ ꯊꯝꯃꯝꯃꯒꯦ ꯑꯩꯅ ꯑꯩꯗꯤ ꯌꯥꯎꯔꯛꯇꯧ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯑꯍꯜ ꯑꯃ ꯂꯥꯛꯍꯟꯗꯣꯏꯅꯦ ꯍꯣꯏꯌꯦ ꯑꯗꯨ ꯍꯪꯉꯨꯕ ꯅꯣꯏ ꯑꯍꯜ ꯂꯃꯟꯗꯨꯗ ꯁꯟꯕꯤ ꯑꯃ ꯂꯩꯂꯝꯃꯤ ꯀꯩ ꯆꯥꯅꯤꯡꯉꯨꯗꯅ ꯑꯗꯨ ꯅꯪꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯁꯤꯁꯇꯔꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯦꯛꯁꯦꯞ ꯇꯧꯔꯕꯣ ꯊꯥꯔꯛꯈꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯔꯨꯔꯒ ꯑꯩꯅꯗꯤ ꯌꯥꯔꯦ ꯆꯠꯂꯣꯅ ꯊꯥꯔꯛꯑꯅꯤ ꯑꯗꯨꯒ
sister na mo yaramdari kamay to ba? Thara mai khangani. Yeah. Adudi akoy ba ni hana hainaw ng patry ja. Ma hai na right. Ai di nupado nupido yanarkanda ahal naman thanay dana. Ai di khangdaba. Ado nga si di kangjalo ado sister yaraba accept to. Nungningira. Ai yum yokige aduga sanarase yaraba. Ai lambida lairiba hauji. Yeah. Ko na di phone pa ngi pa oju khangje tuna. Pai kanji da hainaraje. Pung kya tare? Pung 8 ka minute kulum do chala. Parakani. Ha. Parakani ba? Yum yo do kya mali ga. Kitang watre. Oh. Ado phone haram dai da kai no mai ga ya ga do. Hayo. Horen phone do ba di pyro ko horen dum hai ga ya. Hoi. Ya min tara le to ga. Hoi. Betul ki. Lang kari tu. Kai no siba. Ya. Kamu number tu. Kai da. Sida. Ai tabawan China kanai no. Peron ge. Neratan ge. Adina kai ha do. Nupi mo kon ta sida. Ha? Adu ba? Kamay ni hai siba. Oh. Hai han ba. Nang phone tu nungai ba một thầm bas nungai. Adu ni hai ba. Phone ji nungai ni mut tham mut nungai te ba. Một thầm à? Alu kena. Number di number ge. Mas hai ke har je. Han padan tam ni na haure da na. Alu ka tum tam sai ba hora. Ai to ke sai to ki. 0925 tàu ra kìa. Hả? Tàu à? Mẹ mà đắc kỳ xin ra trận tàu tôi nè. Phòng bà bê này. Incoming out there. Incoming out there. Okay.